ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛꯀꯤ ꯑꯆꯥꯔ ꯁꯦꯝꯖꯔꯛꯀꯦ ꯇꯧꯕꯅꯤ ꯌꯥꯝ ꯍꯥꯎꯕ ꯃꯑꯣꯡꯗ ꯑꯗꯣ ꯑꯩꯒꯤ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯃꯔꯨ ꯌꯥꯝ ꯇꯣꯡꯕꯁꯨ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯣꯏꯗ꯭ꯔꯁꯨ ꯑꯩ ꯈꯤꯇꯪ ꯈꯤꯇꯪ ꯑꯐꯕ ꯈꯜꯂꯒ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛꯀꯤ ꯑꯆꯥꯔꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯦ ꯑꯩ ꯂꯣꯏꯅꯗꯤ ꯁꯦꯝꯃꯔꯣꯏ ꯈꯔꯗꯪ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯈꯔ ꯑꯃꯅ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝꯅ ꯁꯦꯝ ꯇꯥꯔꯦ ꯈꯤꯇꯪ ꯃꯔꯨꯁꯤꯗ ꯈꯤꯇꯪ ꯇꯣꯡꯕꯗꯣ ꯑꯗꯨ ꯂꯧꯕꯤꯌꯣ ꯑꯗꯣ ꯁꯣꯏꯕꯗꯤ ꯃꯀꯛ ꯃꯄꯥ ꯃꯄꯥ ꯁꯣꯏꯒꯦꯔꯥ ꯀꯨꯞꯇꯛ ꯁꯣꯏꯒꯦꯔꯥ ꯑꯗꯒꯤ ꯃꯔꯨ ꯑꯅꯤꯗꯣ ꯈꯥꯏꯗꯣꯛꯑꯒ ꯁꯣꯏꯒꯦꯔꯥ ꯌꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯣꯡꯆꯥꯛꯁꯦ ꯐꯠꯇꯕ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯈꯤꯇꯪ ꯍꯥꯟꯅ ꯈꯥꯏꯔꯒ ꯌꯦꯡꯕꯅꯦꯕꯀꯣ ꯃꯌꯦꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯄꯥꯁꯦ ꯃꯀꯛ ꯃꯀꯛꯁꯦ ꯁꯨꯃꯥꯏꯅ ꯀꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒꯦ ꯑꯗꯨꯒ ꯎꯠꯆꯔꯛꯑꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯗꯣ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯈꯤꯇꯪ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯏꯁꯤꯡ ꯑꯁꯥꯕꯗꯀꯣ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯏꯁꯤꯡꯁꯦ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡꯁꯦ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯏꯁꯤꯡꯁꯤꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯛꯄ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯅ ꯈꯣꯛꯈꯤꯕ ꯌꯣꯡꯆꯥꯛ ꯃꯀꯛ ꯃꯀꯛꯇꯣ ꯑꯗꯨ ꯍꯥꯞꯄꯅꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯃꯆꯨꯗꯣ ꯀꯩ ꯃꯆꯨ ꯍꯥꯞꯄꯤꯁꯦ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯃꯨꯁꯟꯒꯟꯕꯅꯦꯕꯀꯣ ꯑꯗꯨ ꯃꯨꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯁꯛꯇꯣ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯐꯖꯅꯕ ꯇꯧꯕꯅꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯨꯏꯅ ꯂꯣꯟꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ ꯑꯅꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯁꯛꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯄꯅꯦꯕꯀꯣ ꯃꯥꯏ ꯁꯪꯉꯝꯕꯗꯨꯗꯒꯤ ꯈꯤꯇꯪ ꯁꯪꯉꯝꯃꯤꯗꯅ ꯍꯥꯟꯅ ꯑꯗꯣ ꯁꯪꯉꯝꯕꯗꯨꯗꯒꯤ ꯈꯤꯇꯪ ꯃꯆꯨꯁꯦ ꯁ꯭ꯂꯥꯏꯠꯂꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯦꯜꯂꯣꯏꯁ ꯍꯥꯏꯐꯦꯠ ꯆꯪꯉꯛꯄꯅꯦ ꯍꯥꯏꯗꯤ ꯌꯦꯜꯂꯣ ꯇꯥꯏꯞꯇꯀꯣ ꯃꯆꯨꯁꯨ ꯍꯥꯞꯄꯒꯤꯕꯨꯗꯤ ꯍꯥꯞꯄꯒꯤꯅꯦ ꯑꯗꯨꯁꯨ ꯃꯨꯟꯁꯤꯜꯂꯛꯄꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯣ ꯄꯨꯔꯥ ꯃꯨꯟꯅꯕ ꯇꯧꯕꯗꯤ ꯅꯠꯇꯦꯀꯣ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛꯇꯅꯤ ꯁꯧꯍꯟꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯨꯗꯣꯡ 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 ꯁꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯑꯆꯥꯔꯗꯣ ꯊꯨꯅꯁꯨ ꯑꯣꯏꯅꯕ ꯑꯗꯨꯒ ꯊꯣꯠꯁꯨ ꯊꯣꯠꯅꯕꯅꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯁꯧꯍꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯑꯗꯨ ꯌꯣꯡꯆꯥꯛꯀꯤ ꯑꯆꯥꯔꯁꯦ ꯃꯤ ꯑꯃꯒ ꯁꯦꯝꯕ ꯃꯥꯟꯗꯦ ꯑꯩꯒꯤ ꯏꯁꯇꯥꯏꯜꯁꯤꯅ ꯏꯁꯇꯥꯏꯜ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯣ ꯌꯥꯝꯗꯤ ꯍꯥꯎꯕꯅꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛꯁꯨ ꯑꯃꯨꯛꯇꯤ ꯏꯁꯥꯅ ꯁꯦꯝꯖꯔꯒ ꯆꯥꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯐꯪꯕꯗꯤ ꯅꯠꯇꯕꯅꯤꯅ ꯈꯔ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝ ꯁꯦꯝꯕꯗꯤ ꯈꯤꯇꯪ ꯃꯔꯨ ꯇꯣꯡꯕ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯌꯣꯡꯆꯥꯛ ꯁꯦꯝꯕꯤꯌꯣ ꯑꯗꯒꯤ ꯈꯥꯝꯗꯦꯛ ꯈꯣꯠꯇꯦꯛꯄ ꯌꯥꯎꯍꯟꯕꯤꯅꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯃꯇꯝꯗꯀꯣ ꯁꯣꯛꯇꯕ ꯌꯣꯡꯆꯥꯛ ꯂꯧꯕꯤꯌꯣ ꯑꯆꯥꯔꯗꯨꯒꯤ ꯑꯣꯏꯅꯗꯣ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯇ꯭ꯔ ꯃꯆꯨꯁꯦ ꯃꯨꯟꯗꯤ ꯀꯩꯝ ꯃꯨꯟꯕ ꯅꯠꯇꯦꯀꯣ ꯃꯤꯅꯤꯠ ꯑꯅꯤꯗ ꯀꯩꯗꯤ ꯃꯨꯟꯅꯤ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯒ ꯃꯁꯤ ꯍꯧꯖꯤꯛ ꯌꯥꯔꯦ ꯑꯩꯁꯦ ꯃꯨꯠꯊꯠꯂꯒꯦ ꯃꯩꯁꯦ ꯑꯗꯨꯒ ꯑꯩ ꯂꯧꯊꯣꯛꯑꯒꯦ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯄ ꯀꯩꯝ ꯇꯧꯗꯧꯕ ꯅꯠꯇꯦꯀꯣ ꯖꯁ ꯃꯥꯒꯤ ꯃꯍꯤꯁꯦ ꯂꯧꯊꯣꯛꯄꯤꯔꯅꯤ ꯁꯨꯝꯕ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯗꯀꯣ ꯁꯤꯗ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯥꯁꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩ ꯇꯧꯗꯣꯏꯅꯣ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯈꯤꯒꯦꯕꯀꯣ ꯃꯌꯥꯝ ꯂꯧꯊꯣꯛꯑꯦ ꯇꯣ ꯐꯖꯅ ꯃꯍꯤꯁꯦ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡꯒ ꯀꯩꯝꯇ ꯄꯛꯇꯕ ꯑꯩꯈꯣꯏꯒꯤ ꯄꯨꯈꯝ ꯑꯃ ꯂꯧꯔꯦ ꯁꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯪꯍꯜꯂꯦ ꯐꯦꯟ ꯃꯈꯥꯗꯀꯣ ꯄꯨꯡ ꯑꯅꯤꯒꯨꯝꯕ ꯀꯪꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀ꯭ꯔꯦꯡ ꯀ꯭ꯔꯦꯡ ꯅꯧꯅ ꯀꯪꯍꯟꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯡꯁꯦ ꯂꯣꯏꯅ ꯆꯨꯞꯁꯜꯍꯜꯂꯒ ꯈꯤꯇꯪ ꯗ꯭ꯔꯥꯏ ꯑꯣꯏꯕꯀꯣ ꯃꯄꯥꯟꯗ ꯀꯩꯝꯇ ꯊꯝꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯑꯗꯨꯝ ꯃꯁꯥꯁꯦ ꯀꯪꯁꯤꯜꯂꯛꯄꯅꯦ ꯑꯗꯨꯝ ꯃꯄꯥꯟꯗ ꯊꯝꯒꯦ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯔꯒꯗꯤ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯊꯝꯃꯒ ꯃꯈꯥꯇꯥꯡ ꯑꯣꯟꯕꯤꯔꯒ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯅ ꯃꯄꯥꯟꯗ ꯊꯝꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯏꯐꯨꯟ ꯃꯥꯐꯨꯟꯗꯣ ꯄꯥꯝꯗꯕꯀꯣ ꯑꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯈꯤꯇꯪ ꯃꯥꯒꯤ ꯃꯍꯤꯗꯣ ꯂꯣꯏꯅ ꯆꯨꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯕꯁꯦ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯖꯤꯔꯥ ꯃꯔꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯌꯦꯜꯂꯣ ꯑꯗꯨꯅꯤꯀꯣ ꯁꯤ ꯍꯪꯒꯥꯝ ꯃꯔꯨ ꯌꯦꯜꯂꯣꯁꯤ ꯂꯩꯇ꯭ꯔꯁꯨ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯨꯕꯁꯦ ꯁꯤ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯄꯤꯌꯣ ꯑꯩꯗꯤ ꯌꯦꯜꯂꯣꯁꯤꯒ ꯑꯃꯨꯕꯁꯤꯒ ꯍꯥꯞꯄꯦ ꯌꯦꯜꯂꯣꯁꯤꯅꯅꯦ ꯍꯥꯎꯕꯁꯦ ꯍꯦꯟꯕꯅꯦ ꯑꯃꯨꯕꯅ ꯈꯤꯇꯪꯗꯤ ꯌꯥꯛꯄꯅꯦꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯍꯟꯊꯕ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯩ ꯌꯣꯡꯆꯥꯛꯇꯣ ꯌꯥꯝ ꯌꯥꯝꯗꯕꯒꯤꯅꯤꯀꯣ ꯑꯩꯅ ꯌꯥꯝꯗꯅ ꯃꯁꯥꯂꯥ ꯍꯥꯞꯄꯤꯁꯦ ꯌꯣꯡꯆꯥꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯂꯥꯁꯨ ꯍꯥꯞꯄꯤꯌꯨ ꯈꯔ ꯌꯥꯝꯅ ꯑꯗꯨꯒ ꯃꯊꯪꯗꯅ ꯃꯤꯊꯤꯁꯨ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯃꯤꯊꯤꯗꯤ ꯌꯥꯝꯅ ꯈꯥꯒꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯐꯖꯅ ꯃꯣꯏꯁꯦ ꯔꯣꯁ ꯇꯧꯕꯤꯔꯅꯤ ꯍꯥꯏꯗꯤ ꯉꯧꯕꯤꯔꯅꯤ ꯑꯩꯈꯣꯏꯒꯤ
ꯄꯣꯗꯣꯛ ꯄꯣꯛꯈꯥꯏꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯌꯥꯎꯕꯁꯦ ꯑꯗꯨꯝ ꯃꯅꯝꯁꯨ ꯂꯥꯛꯄꯅꯦꯕꯀꯣ ꯀꯥꯅꯕ ꯉꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯛꯈꯥꯏꯕꯤꯔꯅꯤ ꯇꯛꯈꯥꯏꯕꯁꯤꯁꯨ ꯌꯥꯝ ꯀꯨꯞꯅ ꯇꯛꯈꯥꯏꯕ ꯅꯠꯇꯕ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯃꯔꯨꯗꯣ ꯈꯤꯇꯪ ꯈꯤꯇꯪ ꯌꯥꯎꯍꯜꯂꯒ ꯌꯥꯝ ꯇꯣꯏꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯂꯤ ꯒ꯭ꯔꯥꯏꯟꯒ ꯍꯥꯏꯅꯕꯗꯣ ꯏꯪꯂꯤꯁꯇꯒ ꯍꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕꯤꯔꯅꯤ ꯑꯩꯒꯤꯁꯦ ꯈꯔ ꯃꯈꯣꯟ ꯊꯣꯛꯂꯛꯑꯕꯅꯤ ꯌꯥꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯌꯥꯔꯛꯑꯦ ꯑꯗꯨꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯑꯩꯅ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯇꯛꯈꯥꯏꯕꯤꯔꯅꯤ ꯑꯗꯨ ꯒ꯭ꯔꯥꯏꯟꯗꯔ ꯂꯩꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯅꯨꯡꯁꯨꯛꯇꯅꯦ ꯄꯣꯗꯣꯛ ꯁꯨꯔꯁꯨ ꯌꯥꯏꯀꯣ ꯀꯨꯞꯇꯕꯤꯗ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯍꯩꯔꯅꯤ ꯊꯥꯎ ꯈꯤꯇꯪ ꯍꯩꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛꯇꯣ ꯉꯥꯏꯍꯥꯛ ꯉꯧꯊꯣꯛꯄꯤꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯝꯕ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇꯣ ꯂꯣꯏꯅ ꯃꯥꯡꯈꯤꯅꯕ ꯑꯗꯨꯒ ꯍꯥꯎꯕꯁꯨ ꯍꯦꯟꯅꯕꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯉꯧꯕꯗꯅꯤꯀꯣ ꯀꯩꯝꯇ ꯃꯨꯟꯅꯕ ꯉꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯛꯈꯥꯏꯈꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡꯗꯣ ꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯌꯣꯡꯆꯥꯛꯁꯦ ꯀꯌꯥꯝ ꯊꯤꯅ ꯌꯥꯝꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯄꯣꯠꯁꯦ ꯈꯤꯇꯪ ꯀꯪꯁꯤꯜꯂꯀꯥꯟꯗꯅꯦ ꯍꯦꯛꯇ ꯌꯥꯝꯗꯦ ꯑꯗꯨꯒ ꯐꯖꯅ ꯉꯧꯕꯤꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯍꯤꯡ ꯈꯤꯇꯪ ꯊꯥꯛꯑꯅꯤ ꯑꯩꯈꯣꯏ ꯑꯆꯥꯔ ꯈꯨꯗꯤꯡꯒꯤꯅꯦ ꯍꯤꯡ ꯈꯤꯇꯪ ꯊꯥꯛꯄꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯣ ꯍꯤꯡꯁꯦ ꯍꯤꯟꯖꯥꯡ ꯈꯨꯗꯤꯡꯃꯛꯇ ꯊꯥꯛꯄꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯗꯥꯏꯖꯦꯁꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯉꯝꯗꯕ ꯍꯤꯟꯖꯥꯡꯁꯤꯡꯁꯦ ꯇꯨꯝꯍꯟꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯕꯗ ꯇꯨꯝ ꯉꯝꯗꯕ ꯂꯩꯗꯅꯦ ꯑꯗꯨꯒ ꯃꯆꯨ ꯈꯔ ꯊꯥꯛꯑꯦ ꯃꯆꯨꯁꯨ ꯈꯤꯇꯪ ꯐꯖꯅꯕ ꯑꯗꯨꯒ ꯊꯨꯝꯁꯨ ꯈꯤꯇꯪ ꯊꯥꯛꯑꯦ ꯊꯨꯝꯁꯦ ꯌꯥꯝ ꯊꯥꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝꯗꯦꯕ ꯑꯗꯨ ꯃꯇꯨꯡꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯊꯥꯛꯑꯦ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯃꯣꯔꯣꯛ ꯑꯉꯥꯡꯕꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯊꯦꯛꯑꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯎ ꯃꯣꯔꯣꯛꯀ ꯂꯩꯔꯗꯤ ꯎ ꯃꯣꯔꯣꯛꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟ ꯌꯥꯏ ꯃꯌꯥꯝ ꯑꯩꯗꯤ ꯎ ꯃꯣꯔꯣꯛ ꯂꯩꯗꯤ ꯂꯩ ꯑꯗꯣ ꯍꯥꯞꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯒꯅꯤꯅꯀꯣ ꯑꯗꯣ ꯁꯤ ꯊꯝꯈ꯭ꯔꯅꯤ ꯏꯪꯍꯜꯂꯒꯀꯣ ꯃꯊꯪꯗ ꯀꯩꯗꯧꯒꯗꯒꯦꯗꯣ ꯎꯠꯆꯔꯛꯑꯒꯦ ꯃꯊꯪꯗ ꯑꯩꯅ ꯈꯥꯡ ꯑꯃ ꯂꯧꯔꯦ ꯈꯥꯡ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯆꯥꯊꯥꯎꯗꯣ ꯃꯁꯇꯔꯠ ꯑꯣꯏꯜꯗꯣ ꯑꯗꯨ ꯍꯩꯔꯦ ꯑꯩꯒꯤ ꯌꯣꯡꯆꯥꯛꯇꯨꯒꯤ ꯆꯥꯡꯗꯣ ꯌꯦꯡꯉꯒ ꯌꯣꯡꯆꯥꯛꯇꯨꯒꯤ ꯆꯥꯡꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯌꯦꯡꯉꯒ ꯑꯩꯅ ꯍꯩꯖꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯩ ꯂꯩꯈꯠꯂꯒ ꯐꯨꯜꯗ ꯁ꯭ꯃꯣꯀꯤ ꯁꯨꯃꯥꯏꯅ ꯃꯅꯤꯟ ꯀꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯃꯩꯈꯨ ꯀꯥꯔꯛꯄ ꯐꯥꯎꯕꯗ ꯊꯥꯎꯁꯦ ꯁꯥꯍꯜꯂꯅꯤ ꯑꯗꯨꯒ ꯃꯨꯠꯊꯠꯂꯕ ꯃꯇꯨꯡꯗ ꯄꯨꯔꯥ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯗ ꯊꯝꯃꯅꯤ ꯑꯩꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯃꯩꯈꯨ ꯀꯥꯔꯛꯄꯁꯦ ꯃꯩꯈꯨ ꯀꯥꯗ꯭ꯔꯤꯈꯩꯗꯤ ꯍꯥꯎꯇꯕꯅꯦꯕꯀꯣ ꯗꯥꯏꯔꯦꯛ ꯐ꯭ꯔꯦꯁꯇꯣ ꯍꯩꯖꯤꯟꯕ ꯌꯥꯏꯑꯕꯀꯣ ꯊꯥꯎꯁꯦ ꯂꯣꯟꯗꯕꯤꯗ ꯑꯗꯨ ꯈꯤꯇꯪ ꯃꯅꯝꯗꯣ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯃꯨꯠꯊꯠꯂꯅꯤ ꯑꯗꯨꯒ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔ ꯍꯥꯏꯗꯤ ꯄꯨꯔꯥ ꯏꯪꯍꯜꯂꯅꯤ ꯉꯁꯥꯏꯒꯤꯗꯨꯅꯦ ꯁꯤꯁꯦ ꯑꯩꯁꯦ ꯌꯦꯡꯉꯨꯇꯣ ꯃꯁꯥꯂꯥꯗꯣ ꯂꯣꯏ ꯆꯨꯞꯁꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯂꯤꯛꯂꯤ ꯑꯃ ꯐꯖꯅ ꯑꯩꯒꯤ ꯍꯅꯤ ꯍꯥꯞꯄꯛꯄꯩ ꯂꯤꯛꯂꯤꯅꯦ ꯁꯤ ꯄꯨꯔꯥ ꯁ꯭ꯇꯦꯔꯤꯂꯥꯏꯁ ꯇꯧꯔꯕ ꯐꯖꯅ ꯀꯪꯉꯕ ꯏꯁꯤꯡ ꯃꯔꯤꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯊꯥꯎꯗꯣ ꯄꯨꯔꯥ ꯏꯪꯉꯦ ꯁꯤ ꯇꯣꯠꯁꯟꯕꯤꯔꯅꯤ ꯑꯩꯒꯤ ꯊꯥꯎꯗꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯃꯃꯤ ꯇꯥꯏꯗꯣ ꯑꯃꯣꯠꯄ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯨꯡꯗꯥꯡꯗ ꯅꯝꯕꯒꯤ ꯇ꯭ꯌꯨꯕ ꯂꯥꯏꯠꯀꯤ ꯃꯃꯤꯅꯦ ꯃꯤꯅ ꯋꯥꯈꯜ ꯑꯃꯗ ꯈꯟꯗꯣꯏꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯅꯝꯖꯕꯅꯤ ꯁꯨꯝ ꯁꯦꯝꯃꯛꯄꯗ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯋꯦ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯗ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯇꯨ ꯍꯥꯎꯔꯗ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯗꯨꯒ ꯁꯤ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯌꯣꯡꯆꯥꯛꯀꯤ ꯑꯆꯥꯔꯁꯦ ꯆꯥꯕ ꯍꯥꯎꯇꯕꯅꯦ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯐꯖꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯌꯨꯝꯗ ꯊꯝꯕꯤꯌꯣ ꯃꯄꯥꯟꯗ ꯊꯝꯗ꯭ꯔꯁꯨ ꯀꯩꯝ ꯀꯥꯏꯗ꯭ꯔꯕꯅꯦ ꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯣꯜꯂꯒ ꯁꯦꯝꯕ ꯑꯆꯥꯔꯅꯤꯅ ꯅꯨꯡꯁꯥꯗ ꯐꯧꯕꯒꯤ ꯀꯩꯝꯇ ꯗꯔꯀꯥꯔ ꯇꯥꯗꯕ ꯑꯆꯥꯔꯅꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯍꯤꯁꯦ ꯁꯤꯁꯦ ꯍꯩꯖꯤꯜꯂꯒꯦ ꯌꯥꯝ ꯊꯣꯛꯇꯦ ꯌꯦꯡꯉꯨ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯃꯥꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯀꯪꯕ ꯆꯃꯁ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯀꯣꯠꯁꯤꯟꯕꯤꯗꯕꯀꯣ ꯑꯗꯨꯒ ꯐꯖꯅ ꯆꯥꯕ ꯌꯥꯕꯅꯦ ꯑꯗꯨꯝ ꯊꯥ 6ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯦ ꯂꯧꯊꯣꯛꯑꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯅꯝꯁꯤꯟꯈꯤꯒꯦ ꯍꯥꯏꯗꯤ ꯃꯈꯥꯗꯅ ꯃꯍꯤꯁꯦ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯁꯦꯝꯃꯤꯕ ꯍꯥꯏꯗꯨꯅꯁꯨ ꯀꯩꯁꯨ ꯀꯨꯏꯅ ꯆꯠꯂꯔꯣꯏꯕ ꯌꯥꯝꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯒꯦ ꯑꯗꯨꯒ ꯊꯥꯎꯁꯤꯅ ꯈꯤꯇꯪ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯍꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯇꯥꯏꯠ ꯑꯣꯏꯅ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯌꯨꯝꯒꯤ ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯔꯣ ꯅꯨꯃꯤꯠ 5ꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯃꯄꯥꯟꯗ ꯐꯧꯕꯒꯤ ꯀꯩꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ
ꯑꯗꯣ ꯑꯩ ꯅꯨꯃꯤꯠ 5ꯅꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯂꯔꯣꯏ ꯃꯌꯥꯝ ꯀꯩꯒꯤꯅꯣꯗ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯅꯔꯅꯤꯕꯀꯣ ꯔꯤꯜꯒꯨꯝꯕꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯆꯥꯕꯤꯌꯣ ꯆꯥꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ